ꯀꯅꯥꯒꯨꯝꯕꯅ ꯏꯃꯨꯡꯗ ꯃꯩꯈꯨ ꯁꯤꯖꯤꯟꯅꯔꯕꯗꯤ ꯏꯃꯨꯡꯒꯤ ꯑꯉꯥꯡꯁꯤꯡ ꯃꯁꯥ ꯐꯠꯇꯦ ꯑꯃꯁꯨꯡ ꯇꯣꯏꯅ ꯅꯥꯒꯜꯂꯤ ꯍꯥꯏꯕ ꯁ꯭ꯇꯗꯤ ꯑꯃꯗꯒꯤ ꯈꯪꯂꯦ꯫ ꯁ꯭ꯇꯗꯤ ꯑꯗꯨꯕꯨ ꯂꯨꯆꯤꯡꯈꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯁꯤꯟꯁꯤꯅꯥꯇꯤꯒꯤ ꯑꯦꯁꯂꯤ ꯃꯦꯗꯤꯌꯥꯅꯣꯁꯅ ꯍꯥꯏꯈꯤ, ꯆꯨꯔꯨꯠꯀꯤ ꯃꯩꯈꯨꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯀꯦꯃꯤꯀꯦꯜ ꯀꯌꯥꯃꯔꯨꯝ ꯌꯥꯎꯏ, ꯃꯔꯝ ꯑꯗꯨꯅ ꯏꯃꯨꯡ ꯑꯃꯠꯇꯗ ꯃꯩꯈꯨ ꯁꯤꯖꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯑꯉꯥꯡꯒꯤ ꯃꯁꯥ ꯁꯣꯛꯆꯤꯜꯂꯛꯏ꯫ ꯅꯦꯁꯅꯦꯜ ꯁꯔꯚꯦ ꯑꯣꯐ ꯆꯤꯜꯗ꯭ꯔꯦꯟ ꯍꯦꯜꯊꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯀꯨꯝꯖꯥ 2011-12ꯗ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯗꯒꯤ ꯍꯧꯔꯒ ꯃꯁꯥꯒꯤ ꯆꯍꯤ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯊꯤꯖꯤꯟꯈꯤ, ꯃꯗꯨꯗ ꯃꯩꯈꯨ ꯁꯤꯖꯤꯟꯅꯕ ꯃꯤꯑꯣꯏꯒ ꯏꯃꯨꯡ ꯑꯃꯠꯇꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯑꯉꯥꯡꯁꯤꯡ ꯃꯁꯥ ꯐꯠꯇꯦ ꯑꯃꯁꯨꯡ ꯇꯣꯏꯅ ꯅꯥꯒꯜꯂꯤ ꯍꯥꯏꯕ ꯈꯪꯂꯛꯄꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡ ꯂꯩꯕ ꯏꯃꯨꯡꯗ ꯌꯥꯔꯤꯕꯃꯈꯩ ꯃꯩꯈꯨ ꯁꯤꯖꯤꯟꯅꯔꯣꯏꯗꯕꯅꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯑꯁꯤ ꯁꯟꯗꯣꯛꯇꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯋꯥꯈꯜ ꯇꯥꯍꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯔꯤꯁꯔꯆꯔꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯁ꯭ꯇꯗꯤꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤ ꯍꯟꯗꯛꯇ ꯕꯥꯜꯇꯤꯃꯣꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯦꯗꯤꯌꯥꯇ꯭ꯔꯤꯛ ꯑꯦꯀꯥꯗꯦꯃꯤꯛ ꯁꯣꯁꯥꯏꯇꯤꯁꯒꯤ ꯃꯤꯐꯝꯗ ꯄꯨꯊꯣꯔꯛꯈꯤꯕꯅꯤ꯫ ꯃꯩꯈꯨ ꯁꯤꯖꯤꯟꯅꯕꯅ ꯍꯛꯆꯥꯡ ꯁꯣꯛꯍꯜꯂꯤ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯕꯦꯔꯤ ꯑꯣꯏꯒꯦꯔꯥ, ꯍ꯭ꯌꯨꯀꯥ ꯑꯣꯏꯒꯦꯔꯥ, ꯃꯩꯈꯨꯕꯨ ꯁꯤꯖꯤꯟꯅꯔꯕꯗꯤ ꯍꯛꯆꯥꯡ ꯑꯗꯨꯃꯛ ꯁꯣꯛꯏ꯫ ꯑꯃꯦꯔꯤꯀꯥꯟ ꯂꯪ ꯑꯦꯁꯣꯁꯤꯑꯦꯁꯟ (ALA)ꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏꯈꯤ, ꯆꯨꯔꯨꯠꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯍꯛꯆꯥꯡ ꯁꯣꯛꯍꯟꯕ ꯃꯆꯜ 300 ꯌꯥꯎꯏ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯅ ꯃꯩ ꯆꯥꯛꯄ ꯃꯇꯝꯗ ꯍꯛꯆꯥꯡ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯦꯃꯤꯀꯦꯜ 8,000 ꯍꯦꯟꯅ ꯊꯥꯗꯣꯔꯛꯏ꯫ ꯍꯥꯏꯔꯤꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ 69% ꯀꯥ ꯍꯦꯟꯅ ꯍꯛꯆꯥꯡ ꯁꯣꯛꯅꯤꯡꯉꯥꯏ ꯄꯣꯏꯖꯅꯁ ꯑꯣꯏꯕ ꯃꯔꯝꯅ ꯀꯦꯟꯁꯔ ꯑꯣꯏꯍꯜꯂꯛꯄ ꯌꯥꯏ꯫ ꯅꯦꯁꯅꯦꯜ ꯀꯦꯟꯁꯔ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯔꯤꯄꯣꯔꯠ ꯑꯃꯅꯁꯨ ꯆꯨꯔꯨꯠꯀꯤ ꯃꯩꯈꯨꯗ ꯀꯥꯔꯁꯤꯅꯣꯖꯦꯟ, ꯇꯣꯛꯁꯤꯟ ꯑꯃꯗꯤ ꯍꯛꯆꯥꯡ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯇꯩ ꯄꯣꯠꯂꯝ ꯀꯌꯥꯃꯔꯨꯝ ꯌꯥꯎꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯁꯦꯟꯇꯔꯁ ꯐꯣꯔ ꯗꯤꯖꯤꯖ ꯀꯟꯇ꯭ꯔꯣꯜ ꯑꯦꯟꯗ ꯄ꯭ꯔꯤꯚꯦꯟꯁꯟꯒꯤ ꯔꯤꯄꯣꯔꯠꯅ ꯍꯥꯏꯈꯤ, ꯆꯨꯔꯨꯠꯅ ꯅꯤꯀꯣꯇꯤꯟ ꯀꯧꯕ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯍꯣꯡꯍꯟꯕ ꯉꯝꯕ ꯗ꯭ꯔꯒ ꯑꯃ ꯌꯥꯎꯏ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯆꯨꯔꯨꯠ ꯍꯦꯛ ꯊꯛꯄꯒ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯅꯤꯀꯣꯇꯤꯟꯅ ꯕ꯭ꯔꯦꯟ ꯌꯧꯈ꯭ꯔꯒ ꯁꯦꯟꯇ꯭ꯔꯦꯜ ꯅꯔꯚꯁ ꯁꯤꯁꯇꯦꯝꯗ ꯌꯩꯕꯗꯒꯤ ꯍꯛꯆꯥꯡ ꯀꯟꯈꯠꯄ ꯃꯥꯜꯍꯜꯂꯤ, ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯛꯆꯥꯡ ꯆꯣꯛꯊꯔꯛꯄꯒ ꯂꯣꯏꯅꯅ ꯆꯨꯔꯨꯞ ꯊꯛꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯄꯣꯛꯍꯜꯂꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯤꯀꯣꯇꯤꯟꯗ ꯂꯥꯏꯆꯨꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯇꯨꯅ ꯃꯩꯈꯨ ꯁꯤꯖꯤꯟꯅꯕꯒꯤ ꯍꯩꯅꯕꯤ ꯊꯥꯗꯣꯛꯄ ꯉꯝꯗꯕ ꯃꯤꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ꯫ ꯑꯃꯔꯣꯝꯗ ꯆꯨꯔꯨꯠꯀꯤ ꯃꯩꯈꯨꯗ ꯌꯥꯎꯕ ꯀꯦꯃꯤꯀꯦꯜꯁꯤꯡꯅ ꯂꯪꯁ ꯁꯣꯛꯍꯟꯕꯗꯒꯤ ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯟꯕꯒ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯅꯥ ꯀꯌꯥ ꯑꯣꯏꯍꯜꯂꯛꯄ ꯌꯥꯏ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯗꯗꯤ ꯂꯪꯁꯇ ꯌꯥꯎꯕ ꯅꯨꯡꯁꯤꯠꯀꯤ ꯈꯥꯎ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯇꯨꯅ ꯀ꯭ꯔꯣꯅꯤꯛ ꯑꯣꯕꯁꯇ꯭ꯔꯛꯇꯤꯚ ꯄꯜꯃꯣꯅꯔꯤ ꯗꯤꯖꯤꯖ (COPD) ꯑꯣꯏꯍꯜꯂꯛꯄ ꯌꯥꯎꯏ꯫ ꯂꯪꯁꯀꯤ ꯇ꯭ꯌꯨꯕꯇ ꯌꯥꯎꯕ ꯂꯥꯏꯅꯤꯡ ꯁꯣꯛꯆꯤꯜꯂꯛꯄꯗꯒꯤ ꯀ꯭ꯔꯣꯅꯤꯛ ꯕ꯭ꯔꯣꯡꯀꯥꯏꯇꯤꯁ ꯑꯣꯏꯍꯜꯂꯛꯄꯁꯨ ꯌꯥꯏ꯫ ꯃꯇꯝ ꯈꯔ ꯍꯦꯟꯅ ꯁꯥꯡꯅ ꯃꯩꯈꯨ ꯁꯤꯖꯤꯟꯅꯔꯒꯅ ꯂꯪꯁ ꯀꯦꯟꯁꯔꯒꯤ ꯔꯤꯁ꯭ꯛ ꯍꯦꯟꯒꯠꯍꯜꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯩꯈꯨ ꯁꯤꯖꯤꯟꯅꯕ ꯃꯃꯥ-ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯂꯩꯕ ꯑꯉꯥꯡꯁꯤꯡ ꯂꯣꯛ ꯊꯨꯡꯒꯜꯂꯤ, ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯟꯕꯗ ꯈꯦꯕꯒꯤ ꯃꯈꯣꯜ ꯊꯣꯛꯏ, ꯅꯥꯀꯣꯡ ꯂꯥꯏꯈꯨꯟ ꯇꯧꯒꯜꯂꯤ ꯑꯃꯁꯨꯡ ꯅ꯭ꯌꯨꯃꯣꯅꯤꯌꯥ ꯑꯃꯗꯤ ꯕ꯭ꯔꯣꯡꯀꯥꯏꯇꯤꯁꯀꯤ ꯔꯤꯁ꯭ꯛ ꯋꯥꯡꯏ ꯍꯥꯏꯔꯤ꯫ ꯃꯩꯈꯨ ꯁꯤꯖꯤꯟꯅꯕꯅ ꯀꯥꯔꯗꯤꯑꯣꯚꯥꯁꯀꯨꯂꯔ ꯁꯤꯁꯇꯦꯝ ꯃꯥꯡ ꯇꯥꯛꯍꯜꯂꯤ꯫ ꯅꯤꯀꯣꯇꯤꯟꯅ ꯍꯛꯆꯥꯡꯗ ꯍꯦꯛ ꯌꯩꯕꯒ ꯕ꯭ꯂꯗ ꯁꯨꯒꯔ ꯋꯥꯡꯈꯠꯂꯛꯄ ꯃꯔꯝꯅ ꯍꯛꯆꯥꯡ ꯀꯟꯈꯠꯄ ꯃꯥꯜꯍꯜꯂꯤ, ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯛꯆꯥꯡ ꯆꯣꯛꯊꯔꯛꯄ ꯃꯔꯝꯅ ꯍꯦꯟꯅ ꯆꯨꯔꯨꯠ ꯊꯛꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯄꯣꯛꯍꯜꯂꯤ꯫ ꯖꯔꯅꯦꯜ ꯑꯣꯐ ꯑꯃꯦꯔꯤꯀꯥꯟ ꯃꯦꯗꯤꯀꯦꯜ ꯑꯦꯁꯣꯁꯤꯑꯦꯁꯟ (JAMA)ꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏꯈꯤ, ꯃꯩꯈꯨ ꯁꯤꯖꯤꯟꯅꯕꯅ ꯏ-ꯎꯇꯣꯡ ꯈꯨꯖꯤꯜꯍꯜꯂꯤ, ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯋꯥꯡꯍꯜꯂꯤ, ꯏ-ꯎꯇꯣꯡ ꯃꯔꯤꯟ ꯆꯠꯍꯜꯂꯤ ꯑꯃꯁꯨꯡ ꯀꯣꯂꯦꯁꯇꯦꯔꯣꯜꯒꯤ ꯆꯥꯡ ꯍꯦꯟꯒꯠꯍꯜꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯔꯠ ꯑꯦꯇꯦꯛ ꯑꯃꯗꯤ ꯁ꯭ꯇꯔꯣꯛ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯔꯤꯁ꯭ꯛ ꯍꯦꯟꯒꯠꯍꯜꯂꯤ꯫ ꯆꯨꯔꯨꯠꯀꯤ ꯃꯩꯈꯨꯗ ꯌꯥꯎꯕ ꯀꯦꯃꯤꯀꯦꯜꯁꯤꯡꯅ ꯎꯟꯁꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯍꯣꯡꯍꯟꯕꯒ ꯂꯣꯏꯅꯅ ꯀꯨꯆꯨ ꯁꯦꯡꯍꯟꯗꯦ, ꯎꯟꯁꯥ ꯈꯨꯏꯍꯜꯂꯤ ꯑꯃꯁꯨꯡ ꯊꯨꯅ ꯑꯍꯜ ꯑꯣꯏꯁꯤꯜꯍꯜꯂꯤ꯫ ꯃꯇꯝ ꯁꯥꯡꯅ ꯃꯩꯈꯨ ꯁꯤꯖꯤꯟꯅꯕꯅ ꯌꯥꯔꯤ-ꯌꯥꯈꯣꯡꯒꯤ ꯂꯥꯏꯅꯥ ꯑꯣꯏꯍꯜꯂꯛꯄꯒ ꯂꯣꯏꯅꯅ ꯁꯣꯔ ꯃꯅꯝ ꯅꯝꯊꯤꯍꯜꯂꯤ, ꯆꯤꯜ, ꯂꯩ, ꯈꯧꯅꯥꯎ, ꯏꯁꯣꯐꯦꯒꯁ
किडनी अमदी पेंक्रीज कैंसर तौरप याबगी रिंगसु हेंगलली मैखू सिजनबना फिनुंगी हक्चांग मपांगन सोंथानब मरमना नुपा नुपी युबान पुंसीदा अकायब थोहली नुपीना मैखू सिजनरबदी चही नौना थागी खोंकाप लेपखिबगा लोइनना सर्वाइकल कैंसर की रिंक वांखटहली मिरोनबी नुपीसिंगना मसामक मैखू सिजनद्रबसु चुरुप थकपा मीगी मनाक्ता लेरबदी असोइबा अंगांग पोलप याबगी रिंक वांगी।